ꯃꯌꯥꯝ ꯄꯦꯅꯥ ꯁ꯭ꯇꯣꯔꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯄꯨꯜꯒꯤ ꯔꯦꯐ꯭ꯔꯤꯖꯔꯦꯇꯔ ꯑꯗꯒꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯑꯗꯨꯝ ꯌꯧꯔꯛꯑꯦ. ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯂꯣꯗꯁꯨ ꯂꯥꯛꯑꯅꯤ, ꯐ꯭ꯔꯟꯠ ꯂꯣꯗꯁꯨ ꯂꯥꯛꯑꯅꯤ, ꯑꯗꯨꯃꯥꯏꯅ ꯃꯈꯜ ꯃꯈꯜ ꯌꯧꯔꯛꯑꯦꯀꯣ. ꯑꯗꯨꯗꯨꯒ ꯁꯤꯗꯅ ꯐ꯭ꯂꯣꯔ ꯃꯦꯇ꯭ꯔꯦꯁꯁꯨ ꯌꯧꯔꯛꯑꯦ. ꯑꯩꯈꯣꯏꯒꯤ 4 feet ꯑꯗꯒꯤ 5 feet 5.5 ꯑꯗꯒꯤ 4.5 6 feet ꯂꯣꯏ ꯂꯩꯔꯅꯤ. ꯑꯗꯨꯒ ꯃꯥꯒꯤ ꯊꯤꯛꯅꯦꯁꯁꯤꯅ ꯑꯩꯈꯣꯏꯒꯤ 6 inch ꯑꯗꯨꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯤꯀꯣ. ꯑꯗꯨꯗꯨꯒ ꯁꯤꯗꯁꯨ ꯀꯩꯅꯣꯁꯨ ꯏꯌꯔ ꯀꯨꯂꯔꯁꯨ ꯂꯩꯔꯦ. 25 ꯂꯤꯇꯔ ꯑꯗꯒꯤ 35 ꯑꯗꯒꯤ 50 ꯂꯤꯇꯔ ꯃꯈꯜ ꯃꯈꯜ ꯂꯩꯔꯅꯤ. ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯩ ꯄꯤꯛꯄꯗ ꯍꯥꯏꯔꯒꯅ 12 ꯂꯤꯇꯔꯒꯤ ꯂꯥꯛꯑꯅꯤ. ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯅꯤ. 12 ꯂꯤꯇꯔꯒꯤꯁꯦ ꯑꯩꯈꯣꯏꯅ ꯎꯁꯥꯒꯤꯗꯗꯤ 4,000 ꯑꯗꯨꯃꯥꯏꯅ ꯌꯣꯟꯕꯅꯤꯀꯣ. ꯃꯥꯒꯤ MRPꯗꯤ ꯑꯩꯈꯣꯏꯒꯤ 8,000 ꯃꯌꯥ ꯂꯥꯛꯀꯅꯤ. 7,000 ꯁꯝꯊꯤꯡ ꯂꯥꯛꯀꯅꯤ. 8,000 ꯅꯤꯌꯔ ꯑꯣꯏꯕꯅꯦꯕꯀꯣ. ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯅꯤ. ꯑꯗꯨꯗ ꯁꯤꯒꯤ ꯀꯨꯜ ꯕꯣꯏ ꯍꯥꯏꯁꯦ 12 ꯂꯤꯇꯔ ꯍꯥꯏꯁꯦ ꯁꯤꯁꯦ ꯎꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ, ꯏꯌꯔ ꯀꯨꯂꯔ ꯑꯣꯏꯗꯣꯏꯅꯤꯀꯣ. ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯎꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ, 50 ꯂꯤꯇꯔ ꯑꯣꯏꯗꯣꯏꯅꯤꯀꯣ. ꯁꯤ MRP ꯑꯩꯈꯣꯏꯒꯤ 16,000 kayano 090 ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯀꯣ. ꯑꯗꯨꯒ ꯃꯌꯥꯝ ꯇꯣꯏꯅ ꯍꯪꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ EMIꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ, ꯂꯣꯟꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯍꯪꯉꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯐꯦꯠ ꯗꯤꯇꯦꯜꯁ ꯍꯥꯏꯐꯦꯠ ꯍꯥꯏꯖꯔꯝꯒꯦ. EMIꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯐ꯭ꯔꯤꯖ ꯂꯩꯔꯅꯤ, ꯑꯗꯒꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟ, TV ꯁꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯝꯁꯪ ꯀꯝꯄꯅꯤꯒꯤ ꯍꯥꯏꯇꯥꯔꯦ. ꯁꯤꯒꯤꯁꯤꯗ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯟꯁꯦ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯒꯅꯤ. ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯝꯄꯅꯤꯒꯤꯗꯤ ꯋꯥꯔꯄꯨꯜꯒꯨꯝꯕꯒꯤ ꯑꯗꯒꯤ ꯒꯣꯜꯗ꯭ꯔꯦꯖꯀꯨꯝꯕꯒꯤ ꯀꯝꯄꯅꯤꯒꯤꯗꯤ ꯑꯩꯈꯣꯏ ꯂꯣꯟꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯌꯥꯖꯗꯦ. ꯑꯗꯨꯒ ꯁꯝꯁꯪ ꯀꯝꯄꯅꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯅ ꯂꯣꯟꯁꯦ ꯂꯣꯏꯅ ꯌꯥꯏꯕꯀꯣ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯡ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯙꯥꯔꯒ ꯄꯥꯟꯒ ꯄꯨꯔꯒ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯕꯟꯒꯤ ꯄꯦꯅꯥꯗ ꯂꯥꯛꯄꯤꯔꯛꯑꯣ. ꯖꯒꯥꯅ ꯑꯩꯈꯣꯏꯒꯤ ꯃꯕꯨꯙꯧ ꯃꯟꯇ꯭ꯔꯤ ꯂꯩꯀꯥꯏꯅ ꯊꯤꯕꯤꯔꯛꯑꯣ. ꯑꯗꯨꯝ ꯕꯖꯥꯔꯔꯣꯝꯗꯒꯤ ꯍꯥꯏꯊꯔꯛꯄ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯒꯤ NRF ꯑꯣꯏꯜ ꯄꯝꯗꯣ ꯑꯗꯨ ꯌꯧꯗ꯭ꯔꯤꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯦꯐ ꯔꯣꯝ ꯁꯥꯏꯠ ꯊꯪꯕꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯌꯥꯟ ꯑꯦꯀꯥꯗꯃꯤ ꯁ꯭ꯀꯨꯜ ꯑꯅ ꯅꯨꯄꯤ ꯉꯥꯛ ꯇꯝꯕ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯕꯅꯦꯕꯀꯣ. ꯑꯗꯨꯗꯨꯒꯤ ꯍꯦꯛ ꯀꯩꯅꯣꯗ ꯍꯥꯏꯇꯥꯔꯦ, ꯑꯣꯄꯣꯖꯤꯠꯇ ꯑꯗꯨꯝ ꯄꯦꯅꯥ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ. ꯑꯩꯈꯣꯏꯒꯤ ꯑꯙꯥꯔ ꯄꯥꯟ ꯊꯥꯖꯤꯜꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯙꯥꯔ ꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯗꯕ ꯃꯤꯗꯣ ꯌꯥꯎꯍꯟꯕꯤꯔꯛꯇꯕ ꯌꯥꯗꯦ. ꯑꯗꯨꯗꯨꯒ ꯂꯣꯟꯗꯣ ꯑꯩꯈꯣꯏꯅ ꯊꯥꯖꯤꯜꯂꯕ ꯃꯇꯨꯡꯗ ꯑꯦꯄ꯭ꯔꯨꯐ ꯇꯧꯕ ꯇꯧꯗꯕ ꯍꯥꯏꯅ ꯂꯩꯒꯅꯤ. ꯑꯗꯨꯒ ꯑꯦꯄ꯭ꯔꯨꯐ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯀꯩꯅꯣ ꯂꯥꯛꯀꯅꯤ, ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯑꯃꯨꯛ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯗꯣꯏꯅꯦꯕꯀꯣ. ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯅꯁꯨ ꯂꯥꯛꯑꯒ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ, ꯑꯗꯨꯒ ꯂꯣꯟ ꯂꯧꯕꯤꯕ ꯌꯥꯒꯅꯤ.